Haukiba chahi English singani kunithoigi December amadagi chahi asigi November kunthra faubagi manungda Bharatna G20 gi yumbu oiduna haibadi Bharatna presidency oiduna pangthokli. Hairiba mifam asigi hiramna One Earth, One Family, One Future haibadi malem ama imung ama amadi aikhoigi tunglamchat asi amata oiba haiba asini. Hiram asigi matangda G20 gi mifam amadi masina piriba wahanthok asi karino haiba asigi matangda Manipur Sarkar gi Directorate of Information and Public Relation gi Director Dr. Th.Charanjit hauzik Agasbani Imphal gi studio da lengsin duna leire sarbu ahanbu maktada taramna okchari. Thagatsari amasung air tabiriba singbo ikai kumna buchari. Ahanbu maktada sir da ina hangjaningi ba wahang khangjaningi ba si G20 haiba si miyam na diyam na hainare. Dubu amuka hena miyam na gyan dana na basar na samlap na thambiyo. G20 aize yamna samna thamabadi masi Group of 20 haibani Group of 20 gi asamba wahini haibatare short form ni haibatare. Masi country tramapan amasung European Union na semba adugumba international organization amani 1999 the same giba adugumba international organization amani aduga shomna jup thambi giba handaki December gi 2022 dagina November gi handaki tangkun travel India na masi organization gi president oiba aduna mafam khudimakta pangthokpa program pangthokpa duna prajana ju G20 gi maramda dum mayamna haina base khoi mayamna tai haina thamjage. Handak se akhoi gi G20 haiba si mahai mai miyam yam hainai aduga sidaista leiba kaya amasu saruk yai haina su mayamna dum panbiri sarna su hujik panbi khiba leibak 18 haina ama panbi khiba do da G20 da yawriba leibak sing asi karam ba leibak sing oiribano aduga akhoi gi G20 hariba organization asigi pandam na karino haibadu matanga thambiu sir. Hoi thamjage G20 da yawriba ngasai ga 19 country haina panjagi badu country sing adu Argentina, Australia, Brazil, Canada, China, Germany, France, India ko India country yaure, Indonesia, Italy, Japan, Republic of South Korea, Mexico, Russian Federation, Saudi Arabia, South Africa, Turkey, aduga koigi European Union sini. Aduna ayamba yamna sum aina thamjarabada Malem gi koigi apunba population je sigi saruk ahum thokpagi ani de koigi G20 gi leibak sing asina oiribani masida natana global trade ta global gi trade sida cha da 75% di G20 gi leibak sing asida hujik chathaduna leiri aduga prithibi gi apunba GDP haibe tariko atunba GDP gi cha da 85% di koigi G20 leibak sing asina contribute tawribani akoina haurakpada masigi G20 se 1999 da ina sai panjagi ba 1999 da haurakhiba da ahan wadari masi koigi finance minister sing amasung koigi central bank koigi India da leiba reserve bank ka leiba sigi mihut singna semba dugumba governor platform ama oina semkhibani adubu koigi 2007 da gidi masigi thaksi laibak ki lusingba singi level da pukhatuna masida koigi laibak singi lusingba singna koigi international level da koigi sel thungi maram da haiba tare financial aduga punna saukhatminaba masigi matang da thabak thoram kya khanaba asina maru oiba pandam oina oi haiba tare aduga masije hujikti koigi G20 hairibase koigi international gi koigi economic cooperation amaga cooperation tawnaba sel thungi maramda ko masidadi masigi je premier platform haiba tari khwaidagi maru oiba platform mani haina haibisu yarabani koigi G20 je sumaina samlakna thamjage G20 gi pandam je akhoi gi group of 20 hariba leibak kun gi haibatare masigi mihut sing sina chawkhat mangda khana nei na bagi mi fam masigi akhoi chahi sigi hiramasi One Earth, One Family, One Future hariba sigi masigi nunggi oiba wahan thoga si kari oigani haina khanbi bage sarna simatanga thambiyo hoi chumi handaki G20 gi akhoi gi India na president oiba
sigumba koi gi G20 gi andaki sahi gi hiram thim haiba tarbadi one art one family one future haiba sini masigi thim masi akoi gi India gi yamna thaina dagi lailaklaba lairi gi yamna khoi gi Sanskrit ki ko Maha Upanishad haiba sidagi masidagi lauthokpa phrase Vasudevam Kutumbakam haiba masina inspire tauba adugumba thim amani masigi thim masina koida piriba kainodi masigi kainoiba kainoiba haitare koida piriba kainodudi wakhalon dudi maruoina koi malemda laiminari ba koi khudimakse lairiba thawai panba jiba sing haiba tare jiba sing se loina yaure ko koi mioi bada natana sanga yaure pambi in fact even microorganisms sing basing asigi marakta laiminari bagi relationship haiba tare ko makoi gi marakta lairiba mari adubu phongdokpa amaga depend tawminaba amana amabu thadokpa yadnadaba ko adugumba aduna hairiji akoi punamak amaga kaina bayadaba punna laiminabagi adugumbagi maramda thim duni thandaki thim asi ko masigi si mathakta koi miyoiba isina mayamsigi mathaksidadi laire adu miyoibana tawrakpada miyoibana tawbada akoibagi khal kahenba yadaba kay mayamsiga laiminagi haiba tarabadi khalje kahenba yadaba ko adugumagi punna hingminabagi adugumba mawongda maruoiba pandam thamduna tungda koigi lu nanba environment ama sagatpagi manglam satta yengba thim amani haina dumaina thamjage idi akhoi India sikai ba de haiba gidamak one art one family madi one future haiba sida changsilakpa akhoi kendra sarkar amadi Manipur sarkar gi khongthang sing asibu sarna marik chumna thambibasi yam nungai jai sir adu oiba taragadi sir akhoi gi one art one family one future haiba hiram asi handaki G20 gi mifam asida pukhalakli ba si tasengna tangai fadaba leirabra haibadi handaki G20 asida topic asi karigi damakta pukhalakli bano masi khana ningai oiba wafam ama oire haibagi maram khara sarna haibiu khudam oina akhoi hauji narco terrorism haiba asi akhoi gi Manipur ga su khara chanabra haina khali sir hoi chumi akhoi gi maru oiba hairadi ko akhoi gi Indiana propagate tongning ba promote tongnaring ba akhoi gi thim asida base tawriba universe ta lairiba akhoi punamakse amatani ko akhoi ja amatani universal sense of oneness haibatare akhoi ja amaga thadok na yadaba aduna akhoi gi prithvi ja amatani akhoi laiminari ba khoi pulamak family amatani ana akhoi gi future su akhoi punna lemin na durini ka haiba ko aduna seda koina maru oina se koina haibada aduna koina punna laiminarabnina akhoi gi environment ja amatani na koi environment je koi kahen thabak development makta tawre environment je son ba yadaba dana tana koi gi future generation da lak to be singji gi ju akoi na moi gi makta akoi gi environment je moina hingba yanaba leibe yanaba thamam da ba yadaba life kaine ko koi life for environment LIFE ji da moina I is small case ta thamaga life for environment guy je koi ni hingba tarab ju environment je son ba yadaba ko adugumbagi thimji amna important oina lauba adugumba koigi G20 sina handaki G20 sina koini emphasis toba point haibatare ko adugi point duni aduna masida ngasai haibi ki ba one art one family one future se yamna maru oiba koigi prithvi si koigi tungda lakpa danatana koi himinari ba punamak koi punamak masigi je koi punna himinadaba yade punna chawkhatminadaba yade sida inclusive growth kain hainari che ko aduga growth tasu koina sustainable growth kain sustainable development kain develop tawdabadi yadaba develop se adu sustain tawba tungi future de shondaba sigumba koina mayam sida emphasis tawraga handaki theme one art one family one future si yamna maru oiba theme yamna sanaba theme ni haina thamjage hoi masi handaki sida tangai fadana pukhataba yadaba ma oire haina takpi bane sir gi se hauzik se sir akhoi gi pradhan mantri Narendra Modi amadi akhoi gi kendra sarkar gi maikei da gisu ek bharat shrestha bharat haina akhoi amat oiba India unity India haitare amasi punsin nabagi damakta
tongan khongthang kaya ma paikhalei adugi mathakta sigi hojik cherak asida one earth one family one future haina hiram piduna G20 issue su pangthokhibane masigi matang da sarna mari leina base sigi wafam kitang thambiyo hoi ngasai haigiba koigi theme ngasai gi Basudeva Kutumbakam na inspire tawduna koi one art one family one future aina koi handak G20 gi theme oiri base sida ngasai ni ju panjagi ba koi gi university lairiba koi khudimok amatani koi gi art se amatani na koi family amatani ga naine panjagi bado adugi mathakta hujikse koi gi Bharat Sarkar na ek Bharat Shrestha Bharat haina akoi gi lairiba India da lairiba koi punamak amatani koi punamak united oina leigadabani haina adugi wakhan lon ji sagatna bada akoi gi Meri Mati Mera Desh haina ko akoi adugi program ga su tawdna laibaki lairiba state khudimak union territory khudimakta program ji pangthoktana madudagi laibak se poraktuna mayam ji laibak se loina poraga Delhi da poraga aduda khoigi mayam ji punjhallaga akhoigi laibak mayam ji punjhallaga united oiba mafam ama semaga adu garden amga semdana adugumbagi wakhan lon koigi hujik lairiba government BJP government jina koigi India ji kaibe yade koi India ji amatani adugumbagi akoigi feelings to koigi India khudimakta koigi Indian khudimakta leigadabani gaiba adu mayam phajakraba wakhan lon ase koi Indian khudimakta lainaba hena adugi kanudu promote tawnaba adugumba hotnaba si lepa leitana chathare haiba tare madugi program do khoigi ek Bharat Shrestha Bharat siju adugi maramda adugu promote tawnaba adugumba program ama masai gi kenu du gasu chanaba G20 gi theme ju chanaba dugumba program ama ni haina ai thamjage khoigi Bharat si kaibe yadaba khoi loinamak united oina leiminagadabani amaga nungsina leiminagani leigadabani haiba khoigi sigi wakhan lonche khoigi central government na su yamna hakchen lawi haina sumaina yak thamjage Manipur gi oina su masi Meri Mati Mera Desh ki thabak thorom mo oina khoi handak leibak khoi jila khuding dagi leibak puraga khoi Delhi da handak mukhyamantri na sulam thabi ki mani khoi Manipur gi oina su adagi di khoi India sikai be ade haiba gi damak one earth one family madi one future haiba sida changsilakpa khoi Kendra Sarkar madi Manipur Sarkar gi khongthang sing asibu sar na marik chun na thambi basi yam nungai jai sir ado sir handak ki se khoi gi Bharat na yumbu oiduna G20 gi makhada chahi ma chupna chathare ibase masida kari karamba maruiba thorom sing pangthokhi bagi haibase mayamda samlapna haibana fagadra na khale haibadi chahi ama chupna chatharakpa oibaduga thorom su yam khibana miyam da su ningsing bo oina na ba masi matang thambiyo sir akoigi handaki Indiana presidency oiraga 1st November 2022 dagi pangthorakpa oirakpa sida yamna phajaba hairadi koi meeting di yamna pangthoi koi 200 meeting pangthokre ko pangthokpa sida yam phajaba hairaga hana tawrakpadana metro country khardaga confine tawraga program sing je pangthokpa ar India sida tawbana koi gi all over the countries ko even all over the states amasung union territory ga loina hupsalaga mafam sing the program je pangthokna around 60 cities dani andak pangthokri je ko arna adugi loinmak India gi mafam khudima konsal laga pangthok pasini yamna phajaba haitare masida makan kya gi meeting makan kya gi summit makan kya gi program tawgre sida maru oina khoina thamba yabaje ministerial level da meeting ama yam pangthoi ministerial level da finance ministry minister singi adragi central bank governor gi meeting singi member singi meeting ama Bangalore da 25th February da pangthoki adugi mathang tarak pada foreign minister mayam gi meeting amsu pangthoi New Delhi da adagi 1st 2nd March da pangthoki ka adudagi aduna tabida koi ministerial level da nataba scientist singi meeting haitare ari agricultural ship mayam scientist mayam gi meeting ama koi Varanasi da pangthoki adagi hujigi amna koi na hainari ba digital economy ga na koi economy je hujik digital da yamna depend tawba sigi working group ki koi meeting ama pangthoki Hyderabad ta adagi koi gi space ki related space economy ki related leaders mayam gi meeting amazu koi gi Northeast ki Shillong da pangthoki aduna ta koi Manipur da jo pangthokri bani B20 summit haina ko adu da last da koi gi
New Delhi da sina New Delhi gi 9 amasung 10 September da ko Bharat Mandapam haina koi gi Pragati Maidan da leiba New Delhi gi Pragati Maidan da leiba International Exhibition Convention Center sida last gi new leaders mayam gi summit se pangthoga sumaina loisan gi bani koi gi G20 gi program ase India da sumaina isamla na thamseki Hoi sir, ado sir G20 gi handak pangthokiba summit cha masida khwaidagi chawba achievement se karina oikhibage haibado amtang khangjaningi sir dagi koi gi G20 gi koi gi achievement hairadi yam gre ko ai samlapna khara thamjage koi gi G20 sida akoi gi handak ta mayam ni yana dina ko lai koi gi European Union sima akoi gi African Union African Union sima G20 gi member ohen ba haina mayam yanare masi koi African Union ji laibag yang khai manga na sabani masi India gi side gi puthok pa dugumba proposal oidna yamna maru oi ba hai tare koi gi G20 sibu expand tauba sina tungda yamna kanara kadabagi adugumba laiba aduna masi gi African Union sima koi gi G20 gi member oibada yanarakpa si yamna chowe achievement amani masida natana akoi gi inclusive growth ka haibse inclusive growth koi punnamak chawkhotmina da ba yade koi amabu hunto amba yade ga haibagi sigumba gi wakhal lonche mayam punamak na pandam thamba ko masida mayam gi leader khudimaki G20 gi member punamak na yanaba purakpa masiga ji amna chobe achievement ni haina thamjake aduda natana akoi gi India Middle East Europe economic corridor haina ma masigi ayaba masu koi proposal gi ayaba masu pi masigi kano koi gi G20 summit sida sisu yamna maru oi haitare masida koi gi masigi sida koi gi memorandum of understanding ama sign tawnei masida sign tawnari si koi gi country India ne USA ne Saudi Arabia ne European Union yaure adagi France yaure ko adi UAE yaure Germany yaure adi koi Italy su yaure ko sigi sarkar singsina punchal laga masigi memorandum of understanding je sign tawna bani masigi Europe economic corridor hajina tawraktori basi sida lairi balai baksing asigi marakta ko railway amadi samudragi lambi singje semgat ba moida hena close knit network ama semgat pai tare asina country punamaki chawkhotmina bada aso mateng ama pangdurini ko masina koi gi ngasai gi Asia Arabian Club amadi Europe ki laibak singi marakta ko lalon itiki da chawkhatpa thorang khumang chawkhatpagi adomba mayam ama laktori bani masida natana akoi gi ngasai ina haijakiba akoi gi kada member khudimak na ko koi gi sustainable development goal ga se phangna ba ta hona mina ba da yana bagi dumba commitment am ga su yanai akoi gi sustainable development goal ga je koi gi ngasai gi akoi je loinmak develop tawmina si aduga ina sai panjaki ba sustain su tawba ga haiba to sida ju koi commitment ga pinana yana ba porakpa masi mem je amna tungi oiba aduga pura university oibada yamna achouba achievement ni haina ai sumaina thamjage khoigi Bharat na yumbu oiduna pangthokpa G20 asina aduki matik kana ba piriba se khoi Bharat macha amoina yamna chauthokchaningai ni haina haijaninge ado sir haujiki maru oina G20 summit asina Bharat ki oina akhana ba kari karamba kana ba di pikibage khoigi masi haibadu ju thambiyo sir aina ngasai mamangda panjagibado aduju akoi gi country gi oina di loina kana ba ngatani ko country gi achievement ni haibatare adubu yamna kaino makta natra basu yamna phajaba yamna akoi gi India gi image ama thangkat ba hairodi ngasai gi akoi gi Delhi da taukiba akoi gi G20 gi summit ngasai na haijagiba aroiba summit sida ko New Delhi declaration haina ma mayam sida mayam pumna magna consensus ama porak pa haitare New Delhi declaration jira mayam koi gi G20 da yawriba member khudimakna yana dana diregi koi gi India na maru oina semjaba declaration ama consensus ama poraktana armaini yana ba porak pa haise India gi image sibu yamna wangna thangkale haitare
ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟ ꯏꯟꯗꯤꯌꯥ ꯒꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯁꯦ ꯁꯤꯒꯤ ꯏꯃꯦꯖꯁꯤꯕꯨ ꯃꯌꯥꯝ ꯄꯨꯝꯕꯗ ꯌꯨꯅꯤꯚꯔꯁ ꯈꯨꯗꯤꯡꯃꯛꯇ ꯌꯨꯅꯤꯚꯔꯁꯀꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯏꯃꯦꯖꯁꯤ ꯌꯥꯝ ꯋꯥꯡꯅ ꯊꯥꯡꯒꯠꯂꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯒ ꯑꯩꯈꯣꯏꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯗꯁꯨ ꯍꯦꯟꯅ ꯐꯕ ꯄꯣꯔꯛꯀꯅꯤ ꯃꯣꯏꯅꯁꯨ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒ ꯃꯔꯤ ꯊꯝꯅꯤꯡꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯨꯗꯒꯤ ꯀꯝꯄꯦꯅꯤꯁꯤꯡꯅ ꯂꯥꯛꯇꯅ ꯑꯩꯈꯣꯏꯗ ꯏꯟꯚꯦꯁꯃꯦꯟ ꯇꯧꯕꯗꯁꯨ ꯁꯤꯅ ꯑꯆꯧꯕ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯑꯃ ꯄꯣꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯗ ꯅꯠꯇꯅꯁꯨ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ ꯅ꯭ꯌꯨ ꯗꯤꯜꯂꯤ ꯗꯤꯀ꯭ꯂꯦꯔꯦꯁꯟꯁꯤꯗ ꯌꯥꯎꯔꯤꯁꯤ ꯏꯁꯨ ꯈꯨꯗꯤꯡꯃꯛ ꯌꯥꯎꯔꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯈꯔ ꯀꯟꯇ꯭ꯔꯣꯚꯔꯁꯤꯌꯦꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯌꯨꯀ꯭ꯔꯦꯟ ꯋꯥꯔꯒꯤ ꯏꯁꯨꯒꯁꯦ ꯑꯗꯨꯗ ꯌꯥꯎꯔꯤꯅꯤ ꯌꯨꯀ꯭ꯔꯦꯟ ꯋꯥꯔꯒꯤ ꯏꯁꯨꯒꯁꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯅ ꯁꯤꯗ ꯀꯅꯥꯅ ꯑꯦꯒ꯭ꯔꯦꯁꯔꯁꯤ ꯀꯅꯥꯅ ꯑꯦꯇꯦꯛ ꯇꯧꯕꯅꯣ ꯒꯥꯏꯁꯤꯗꯤ ꯄꯟꯗꯕꯤꯗ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯂꯩꯔꯦ ꯒꯥꯏꯅꯀꯣ ꯌꯨꯀ꯭ꯔꯦꯟꯁꯤꯗ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯂꯩꯔꯦꯒ ꯍꯥꯏꯕꯒꯤꯁꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ G20ꯒꯤ ꯃꯦꯝꯕꯔꯁꯤꯗ ꯔꯁꯤꯌꯥ ꯌꯥꯎꯔꯤꯅꯤ ꯆꯥꯏꯅꯥ ꯌꯥꯎꯔꯤꯅꯤꯀꯣ ꯃꯣꯏ ꯐꯥꯎꯇ ꯉꯁꯤꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯂꯩꯔꯦꯒ ꯍꯥꯏꯕꯁꯤꯗ ꯑꯗꯨ ꯃꯣꯏ ꯐꯥꯎꯇꯗ ꯁꯥꯏꯟ ꯇꯧꯕ ꯌꯥꯎꯔꯛꯇꯅ ꯀꯟꯁꯦꯟꯁꯁ ꯑꯃ ꯄꯣꯔꯛꯄ ꯉꯝꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯆꯧꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃꯅꯤ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯒꯦꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯅ ꯄꯨꯊꯣꯛꯄꯗꯁꯦ ꯇꯦꯔꯣꯔꯤꯖꯝꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯕꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤꯒ ꯍꯥꯏꯅ ꯁꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯤ ꯍꯥꯟꯅꯗꯒꯤꯀꯣ ꯑꯩꯈꯣꯏ ꯇꯦꯔꯣꯔꯤꯖꯝꯗ ꯑꯗꯨꯝ ꯈꯔ ꯇꯦꯔꯣꯔꯤꯖꯝꯗꯒꯤ ꯈꯔ ꯑꯗꯨꯝ ꯁꯐꯔ ꯇꯧꯗꯨꯅ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯊꯦꯡꯅꯗꯨꯅ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯁꯤꯒꯤ ꯇꯦꯔꯣꯔꯤꯖꯝꯒꯨꯝꯕꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯄꯨ ꯆꯥꯎꯈꯠꯄꯗ ꯊꯤꯟꯊꯍꯟꯕ ꯑꯗꯨꯒꯨꯝꯕ ꯑꯃꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯅ ꯄ꯭ꯔꯣꯄꯣꯁ ꯇꯧꯕꯗ ꯃꯌꯥꯝꯅ ꯌꯥꯔꯛꯇꯨꯅꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅ꯭ꯌꯨ ꯗꯤꯜꯂꯤ ꯗꯤꯀ꯭ꯂꯦꯔꯦꯁꯟꯗꯒ ꯌꯥꯎꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯑꯆꯧꯕ ꯑꯦꯆꯤꯞꯃꯦꯟꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯁꯔ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯃꯐꯝ ꯑꯇꯣꯞꯄꯗꯁꯨ ꯄꯥꯡꯊꯣꯛꯅꯈꯤꯕꯒꯨꯝꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ G20ꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ B20 ꯀꯣꯟꯐꯔꯦꯟꯁ ꯄꯥꯡꯊꯣꯛꯈꯤ ꯃꯁꯤꯗ ꯔꯥꯖ꯭ꯌ ꯑꯁꯤꯒꯤ ꯀꯔꯝꯕ ꯍꯤꯔꯝꯗ ꯃꯥꯂꯦꯝꯗ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯉꯝꯈꯤꯕꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯆꯥꯎꯔꯥꯛꯅ ꯊꯝꯕꯤꯌꯨ ꯁꯔꯅ ꯍꯣꯏ ꯑꯩꯅꯁꯨ ꯉꯁꯥꯏ ꯍꯥꯏꯐꯦꯠ ꯑꯩꯅ ꯄꯟꯖꯈꯤꯕꯗꯣ ꯁꯔ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯌꯥꯎꯅꯀꯣ B20 ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ 20 ꯍꯥꯏꯕꯅꯤꯀோ B20ꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ 17ꯗꯒꯤꯅ 19 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯐꯥꯎ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯃꯁꯤꯗ ꯗꯤꯂꯤꯒꯦꯠꯁ ꯌꯥꯝꯅ ꯂꯥꯛꯈꯤ ꯑꯩꯈꯣꯏ 23 ꯀꯟꯇ꯭ꯔꯤꯁꯇꯒꯤ 100 ꯗꯤꯂꯤꯒꯦꯠꯁ ꯌꯥꯎꯔꯛꯈꯤꯀꯣ 100 ꯗꯤꯂꯤꯒꯦꯠꯁ ꯂꯥꯛꯇꯅ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯁꯛꯁꯦꯁꯐꯨꯜ ꯑꯗꯨꯒꯨꯝꯕ ꯏꯚꯦꯟ ꯑꯃꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯄꯥꯡꯊꯣꯛꯈꯤꯕꯁꯦ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ B20 ꯍꯥꯏꯔꯤꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯀꯝꯃꯨꯅꯤꯇꯤ ꯑꯩꯈꯣꯏꯒꯤ G20ꯗ ꯂꯩꯕ ꯕꯤꯖꯤꯅꯦꯁ ꯀꯝꯃꯨꯅꯤꯇꯤꯁꯤꯒ ꯑꯩꯈꯣꯏꯒꯤ G20ꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯒ ꯏꯟꯒꯦꯖ ꯇꯧꯍꯜꯂꯒ ꯑꯗꯨꯒꯤ B20ꯒꯤ ꯕꯤꯖꯤꯅꯦꯁ ꯀꯝꯃꯨꯅꯤꯇꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯅ ꯃꯣꯏꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯁꯤꯗ ꯀꯔꯤ ꯏꯟꯚꯦꯁ ꯇꯧꯒꯅꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩ ꯒꯥꯏꯁꯦ ꯑꯗꯨꯒꯨꯝꯕꯒꯤ ꯃꯔꯛꯇ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯨꯝꯕꯅꯤꯁꯦ ꯑꯩꯈꯣꯏꯅ ꯏꯟꯒꯦꯖꯃꯦꯟ ꯒ꯭ꯔꯨꯞꯀꯤ ꯃꯤꯇꯤꯡꯒ ꯍꯥꯏꯀꯣ ꯃꯁꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯦꯟ ꯏꯝꯐꯦꯁꯤꯁ ꯄꯤꯈꯤꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯃꯦꯟ ꯏꯝꯐꯦꯁꯤꯁ ꯄꯤꯈꯤꯕꯁꯦ ꯍꯤꯔꯝ ꯃꯔꯤꯗꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯇꯨꯔꯤꯖꯝꯅꯦ ꯍꯦꯜꯊ ꯀꯦꯌꯔꯅꯦ ꯑꯗꯨꯒ ꯍꯦꯟꯂꯨꯝꯒ ICT ꯑꯅ ꯑꯩꯈꯣꯏꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯀꯝꯃꯨꯅꯤꯀꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯁꯤꯒꯤ ꯍꯤꯔꯝ ꯃꯔꯤꯁꯤꯗꯅꯦ ꯑꯌꯥꯝꯕ ꯏꯝꯐꯦꯁꯤꯁ ꯄꯤꯈꯤꯕꯁꯦꯀꯣ ꯑꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯇꯧꯈꯤꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯀꯝꯃꯨꯅꯤꯇꯤꯗꯨꯗ ꯑꯩꯈꯣꯏꯅ ꯎꯠꯅꯕ ꯍꯣꯠꯅꯍꯧꯕ ꯎꯠꯄꯁꯨ ꯑꯗꯨꯝ ꯁꯥꯔꯇꯟ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏ ꯉꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯝꯃꯤꯠꯇꯣ ꯄꯥꯡꯊꯣꯛꯄ ꯃꯤꯇꯤꯡꯗꯣ ꯄꯥꯡꯊꯣꯛꯄ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯃꯐꯝꯗ ꯄꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯖꯕ ꯅꯦꯆꯔꯦꯜ ꯕ꯭ꯌꯨꯇꯤꯁꯤꯡꯁꯦ ꯌꯦꯡꯍꯟꯈꯤꯕ ꯀꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯑꯦꯆꯤꯞꯃꯦꯟ ꯑꯃꯅꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯑꯗꯨ ꯇꯨꯡꯗꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯔꯛꯀꯗꯕ ꯀꯣ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯑꯃꯅꯤ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ DIPRꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯒꯤꯁꯨ ꯑꯩꯈꯣꯏ ꯈꯔ ꯊꯧꯗꯥꯡ ꯈꯔ ꯂꯧꯖꯈꯤ ꯃꯁꯤꯒꯤꯀꯣ ꯑꯩꯈꯣꯏꯒꯤ B20 ꯁꯝꯃꯤꯠ ꯑꯁꯤꯗꯀꯣ ꯑꯩꯈꯣꯏ B20ꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯃꯁꯨ ꯐꯣꯡꯖꯈꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯕꯨꯛꯂꯦꯠ ꯑꯃ ꯐꯣꯡꯖꯗꯅ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝꯗꯨꯗ ꯈꯪꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤꯁꯨ ꯊꯧꯗꯥꯡ ꯑꯃ ꯂꯧꯖꯈꯤ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯗꯤꯂꯤꯒꯦꯠꯁꯤꯡꯗꯒꯤ ꯍꯣꯔꯗꯤꯡ ꯊꯦꯠꯇꯅ ꯑꯗꯒꯤ
sign board display board thekna ko Manipur gi maramda khoi gi lairi basi ma highlight tawdana adagi moi gi welcome makta tawbata chu sisu yam darkar ni ko laiba khoi gi country khudimak ti laiba sing sida khoi gi khoina ga kamaina moi se welcome tawi gai su yam tin important oi bhai tare ko moina da salaga mani moina da salaga du wari tawru doini so ina khoi gi India da country state amada khoi Manipur hybrid salli adugi mi singduna khoi ji phajana tawri mogi sa khingjang makta haire yamna phajana tawi yam luna na tawi gai se akhoi gi akhoi da tungda moina lakning ba pokadaba adugumba amgi important du leibanina adu khoina yam phajana tawgi haiba tare adu da nat adu da khoi gi DIPR gi su akhoi adum haipet khoi gi thodang ama lawjagi haina thamjage ko aduna khoi gi sida Manipur da pangthoki bajina akhoi gi tungda khoi gi conducive environment ama khoi state sida hanjala aba kan da ko soidana khoi kanaba porakani haina almani thamjage Hoi, yam nungaijai sir. G20 haiba akhoi Bharat na yumbu oidona pangtholiba chaurba sigi thoroma sida DIPR na lawiroma thodang sigi damakta su thagat phongthokchari sir. Thank you. Khoigi Manipur gi oina hojiki Manipur gi oiba hai tare sir. Leiba kun gi mamang da expose tawkhiba akhoi gi leijariba sing adu da thamoi ga pen khidona makhoina ko yamna harauna mapan gi karam ba leiba ki company natragana bank sing naga invest tawning bagi apamba phongdokpa leirabra natragana tawkhrabra haibadu amuktang thambiu sir. I haizake I think as a haizaki bedo delegate 23 country ga mutagi lak pani haibedo Manipur da lakri je aduda yamna develop oiba country koi gi Singapore da gi yawi ko USA da gi yawi South Africa da gi yawrakhi Australia da gi Canada da gi ko aduga moi delegate na tana koi gi trade delegation haina koi gi Japan gi Asia supporting organization gaina moi ji yawrakhi adregi koi gi Bhutan gi Chamber of Commerce and Industry gi moi gi trade delegation yawrakhi ko sigi mamang sida koi gi BBIP sing haitare koi gi honorable chief minister bauta chief guest oidena ko mana koi gi Manipur gi maramda mayam sida thamdana yamna tomba achobo thodang ma lobi gi haiba tare adudaga koinaga koi gi phajaba natural beauty sibu yengba lakpina ba adugi mathakta koi gi koi gi lairiba koi gi medical facility Manipur da phangise atai surrounding Southeast Asian sin country singa panaruba kanda akoi gi nam affordable oi ga haiba gumba ko adrigi akoi gi nurse ki quality yamna dedicated oi be yamna sincere oi ga haiba singu mayam je mayam dugi mamang da thamkiba aduna tana koi gi youth singje Manipur gi youth singje English su yamna strong oiba ko English speaking ki quality lei gai je koi mayam dura thamgi hai tare aduna mayam jina penbi dana hai tare penbi dana koi gi US tagi company amana sumaina koi gi sida tourism da ko $500 million invest tawgi kaina adugi willingness thamaki hojimak tawwe haiba tina chadaba ko mogi willingness to utlamme haiba tare adu yamna sawba senpham amani koi gi piklaba state sida di ko tourism da moi invest tawrake ga haibi gi ba adregi Argentina dagi ju Argentina gi lakpa delegate sing dagi ju moina ga koi gi Manipur da lairi ba koi gi football gi infrastructure hai tare ko masida koi assist tawdana koi improve tawna ba hotna ge sida koi invest tawjage ga haibagi adugumba ju koi thambirami Argentina gi delegate sing na ko adudagi se even Argentina dagi Peru dagi ju koi Manipur dagi nurse thabira u koi asomda koi job pizage ga haiba sigumba myam je thambirami masi sumaina sigumba koi adum Manipur da interest ulamba man state sida ben giba adugumba country adugumba company kama yaugi yana amaina thamsage yamna nungaijai aikhoi director na G20 na miam da piriba kanaba amadi masigi matang da marik chumna thambi batana tana thorom asida DIPR na achauba thodang lobiki haibadu tabade yamna nungaiba faujai sargi chillaba matam kaithokpidu na ngasi Akashbani gi studio da lengbirakduna G20 gi matang da miam da wakhal losing oinabagi damak wahai khara phongdokpibagi damakta hainingai leitana thagachari yamna nungai haina haijai